Chinese philosopher Lao Tzu gi magun leiba quotes khara. Karigumba adobna nahaki angangsingbu punsi nungaina hinghaningba pamlabadi khara wahan nanghanba amasangi jara khajik sithanba wana subagi hainabi piba. Kanagumba masana thangliba khongthangbu cheksinna thangba tarabadi mathanta problem sing solve tawraga satpa ngamgani. Karigumba pot ama leibada mamal henjin hauni khallabadi mafam ani ahumda satlaga mamal khangdok bihau. Karigumba mafam amada satringai mangda mafam duda satluraba mida hana akupa marol khangdok bihau. Kanagumba apik problem bu khang bangamdrabadi ajauba thabak amatta paikhatpa ngamloi. Phajana taba mi amana phajana ngangba mi amadaki anidaki hele. Kanagumba na law hingol bu matlabadi aroiba tangkakta mafam aduna mapu thadok lamgani. Mi khudingda adumna byabhar utlu aigi yumda lakpa mi da byabhar utpagum. Yumbi amana phajana chaw kansanu yum amadi ma khaktana lephan bayati. Athapa mafamgi isingna maibu muthan bangamti. Achumbu chatpa mi gi oina ahingda thong thilarabasu kiningai ti leiti. Asaw bagi mikup ama khangjin bangamlabadi punsi chupagi cinta dagi hing bangamgani. Amun bahai mathantana keli adubu nangi cindamakti kelakte. Ai sauduna lairammi maramdi aigi khong up lairamde adudagi aina mi ama thengnarui magi khong yauramde. Asumna khak khanganu thabak haudringai chathadringai aina khalliba adubu yaugani amadi phangani haiba. Asumna oiramgani khanbadi akaiba leiti laina khanba yai adubu lanna asum oiramgani laurabadi maduna awapa oiba yai. Khajiktang thawai harauna nokpa chahi tara punsi sangni hingali. Isagi problem ama phajana solve to bangamlabadi problem atai su solve oikigani. Mi bu chumthok tingai mangda isagi hana yenghob tai. Matam sangnadagi adom pot ama pamlakli adubu madugi matangdadi thabakti chathati. Akhang kanba akhabu u amagumbani adubu madugi mahidi yamna thumni. Kanagumbana hanglabadi minute mangagi apangba oigani adubu suphang hangdaba midi lifetime apangba oituna lai. Mikap ki khonjel taba Raj Mahal dagi di nok khene hingliba laira khangpok tuna hena phai. Afaba lairik amada sana dagi hena mamal tangba pot kaya yauri. Ching amana phanawang duna su numit pudi thatpa ngamti. Nangi sagai na tai amadi imung manungga asumna loino madudi nahak na apik panga thongbagum yamna ingtamna. Gyan lauba tamba haibase yang krabal lanthum mapaini adubu nahak matam pumbada puduna satpayani. Matai manaw ani wa ngangdabata wa lising kaya amana amada tamnay. Lausing singba mi amana achuba problem amabu yamna pikpa problem da onthok pangami. Matam gi inch ama sana inch amadagi mamal tangi adubu sana inch aduna matam inch adubu leibati yaroi. Gyan leiba mina masagi gyan buddhina decision lawi aduga apangba midi migi follow tawi. Mi amabu khangba haibase magi maithong khak uba khangba bunati thamoi khangba buni. Yetum haise side anidagi machindi tumde. Wa ngang bakhaktana ching dagi chakti onde. Thanks for watching.